ꯍꯣꯔꯦꯟ ꯂꯧꯗꯣꯔꯤꯁꯤꯁꯨ ꯃꯃꯥꯏ ꯊꯛꯇꯣꯔꯤ ꯗꯦꯔꯤꯒ ꯄꯥꯎꯔꯦꯟꯒ ꯂꯧꯔꯦ ꯁꯤꯁꯨ ꯌꯨꯝꯗ ꯐꯝꯅ ꯁꯨꯝ ꯀꯝꯄꯅꯤ ꯑꯃ ꯇꯧꯁꯦ ꯐꯔꯦ ꯏꯕꯦꯝꯃ ꯊꯣꯡ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯆꯧꯒꯦ ꯉꯁꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤ ꯃꯃꯥꯏꯁꯤꯁꯨ ꯄꯥꯎꯗꯔꯒ ꯇꯩꯁꯜꯂꯨꯕꯗ ꯏꯋꯥ ꯋꯥꯎꯔꯤꯉꯣ ꯕꯦꯝ ꯍꯣꯏ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯀꯨꯏꯔꯦ ꯆꯠꯇꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯨꯒꯦ ꯑꯩꯅ ꯆꯠꯂꯤꯁꯤꯅ ꯃꯣꯏ ꯍꯨꯏ ꯄꯤꯇꯨꯅꯨꯡꯒ ꯄꯣꯔꯛꯑꯦ ꯍꯥꯏꯅ ꯄꯥꯎꯂꯦꯟꯗ ꯍꯥꯏꯕ ꯑꯗꯨꯗꯣ ꯄꯝꯅꯤꯡꯉꯤꯕ ꯑꯗꯨ ꯄꯝꯃ ꯈꯛꯇꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯍꯨꯏ ꯃꯆꯥ ꯃꯝꯕꯁꯦ ꯌꯥꯝ ꯁꯥꯟꯅꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥꯏ ꯊꯕꯛꯀꯤ ꯆꯠꯆꯔꯤꯃꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯂꯥꯛꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯨꯏꯔꯦ ꯍꯥꯏꯌꯦꯕ ꯇꯥꯏꯁꯦꯝ ꯊꯥꯖꯤꯜꯂꯝꯃꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯌꯧꯔ ꯎꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯌꯧꯔꯦ ꯀꯨꯏꯔꯦ ꯁ꯭ꯋꯥꯏꯁꯦ ꯚꯤꯗꯤꯑꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯒ ꯂꯧꯗꯕ ꯈꯔ ꯆꯦꯟꯖ ꯑꯣꯏꯔꯝꯃꯦ ꯁꯤꯒꯁꯦ ꯈꯥꯔꯝꯃꯦꯅꯦ ꯐꯣꯞꯀ ꯇꯧꯅ ꯑꯗꯨ ꯅꯍꯥꯟꯈꯩꯗꯤ ꯈꯥꯗꯕꯅꯤ ꯌꯥꯝ ꯑꯣꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯕ ꯈꯔ ꯅꯤꯈꯠ ꯂꯥꯛꯇꯕꯗ ꯑꯣ ꯃꯣꯏꯁꯦ ꯄꯀꯥ ꯇꯧꯕꯗꯨꯒ ꯅꯦꯠꯇꯅꯕ ꯇꯧꯋꯤ ꯃꯥꯜꯂꯤꯅꯦ ꯆꯟꯕꯤ ꯍꯣꯏ ꯌꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯍꯨꯏꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯕꯅꯣ ꯈꯪꯗꯦ ꯀꯨꯆꯨ ꯀꯨꯆꯨ ꯑꯩꯌꯥ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯄꯝꯒꯦ ꯍꯥꯏꯅ ꯁꯣꯝꯗ ꯊꯤꯔꯤ ꯃꯁꯛꯅꯦ ꯍꯥꯏꯅ ꯑꯊꯤꯕ ꯑꯃ ꯄꯨ ꯂꯥꯛꯑꯝꯃꯦ ꯄꯥꯎꯂꯦꯟꯁꯤꯅ ꯑꯣ ꯃꯥꯏ ꯆꯤꯛꯇꯕꯤ ꯑꯣꯏ ꯃꯥꯜꯂꯦ ꯀꯩꯝ ꯇꯧꯔꯣꯏꯗꯣꯔꯤ ꯀꯨꯇꯨꯔꯨ ꯀꯩꯝ ꯇꯧꯗꯦ ꯄꯥꯎꯂꯦꯟ ꯃꯁꯪ ꯍꯥꯏꯅ ꯅꯪ ꯃꯥꯜꯂꯤꯌꯦ ꯏꯐꯩ ꯐꯩꯌꯦ ꯑꯦ ꯄꯥꯎꯂꯦꯟ ꯅꯍꯥꯟ ꯊꯥꯡꯒꯠꯂꯛꯄꯗꯤ ꯆꯥꯎꯕ ꯃꯥꯜꯂꯦ ꯄꯤꯁꯛ ꯄꯤꯑꯝꯃꯤꯌꯦ ꯁꯤꯗꯤ ꯋꯥꯔꯦ ꯁꯤꯒꯁꯨ ꯊꯝꯕꯤꯔꯤꯌꯦ ꯃꯅꯥꯛꯇ ꯃꯌꯥꯡ ꯀꯪꯉꯤꯅꯦ ꯀꯨꯆꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩ ꯄꯝꯒꯦ ꯃꯤ ꯁꯥꯟꯅꯈ꯭ꯔꯦꯅꯦ ꯑꯌꯥ ꯃꯤꯊꯥꯏ ꯈꯛꯇꯪ ꯄꯨꯕꯤꯔꯝꯒꯗꯕꯅꯤꯅꯦ ꯑꯣ ꯃꯤꯊꯥꯏ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯃꯤꯊꯥꯏꯗꯣ ꯑꯃꯨꯛꯇꯪ ꯄꯤꯖꯧꯅꯦ ꯑꯣ ꯆꯦ ꯃꯥꯏ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯨꯇꯨ ꯑꯩ ꯈꯪꯉꯦ ꯑꯗꯨꯅ ꯀꯨꯇꯨ ꯍꯥꯏꯔꯤꯅꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯣ ꯃꯃꯤꯡ ꯅꯣꯏ ꯊꯣꯜꯂꯝꯃꯣꯏꯕ ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯀꯧꯁꯜꯂꯝꯒꯅꯤ ꯑꯩ ꯈꯪꯉꯦꯕ ꯀꯅꯥ ꯄꯝꯕꯤꯔꯤꯅꯣ ꯌꯥꯝ ꯍꯔꯥꯎꯖꯕꯅꯤ ꯍꯌꯦꯡ ꯆꯦ ꯇꯥꯁꯦꯝ ꯃꯥꯏ ꯆꯤꯜꯍꯥꯎ ꯊꯤꯖꯅꯤ ꯀꯩꯅꯣ ꯇꯧꯕꯕꯨ ꯆꯥꯎꯃꯟꯈ꯭ꯔꯦ ꯆꯥꯕ ꯐꯤꯗꯦ ꯑꯗꯨꯝ ꯈꯟꯕꯤꯔ ꯃꯥ ꯆꯥꯕꯅꯤ ꯃꯦꯔꯤꯒꯣꯜꯅ ꯆꯥꯕ ꯅꯨꯡꯉꯥꯏ ꯃꯈꯥ ꯀꯨꯝꯊꯔꯁꯦ ꯃꯈꯥ ꯀꯨꯝꯕ ꯆꯥꯔꯁꯦ ꯆꯥꯎꯔꯦ ꯐꯤꯗꯣ ꯈꯥꯛ ꯆꯥꯎꯔꯦ ꯕꯦꯆꯥꯔꯒꯤꯗꯨꯒ ꯑꯁꯤꯅ ꯕꯦꯆꯥꯔꯒꯤ ꯃꯃꯥꯏ ꯆꯥꯎꯏ ꯀꯨꯇꯨꯁꯦ ꯏꯁꯤꯡ ꯑꯩꯈꯣꯏ ꯉꯥꯛꯇ ꯅꯍꯥꯟ ꯂꯥꯛꯏꯅꯦ ꯑꯩ ꯇꯨꯔꯦꯟꯗꯩ ꯍꯣꯜꯗꯣꯏꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯍꯣꯜꯂꯣ ꯍꯥꯏ ꯃꯥꯅ ꯌꯧꯅꯤ ꯕꯤꯅ ꯍꯥꯏꯔ ꯊꯣꯛꯈ꯭ꯔꯦ ꯈꯤꯇꯪꯒ ꯆꯤꯕꯣꯟ ꯃꯥꯏ ꯈꯤꯇꯪ ꯆꯥꯎꯋꯦꯕ ꯁꯠꯇꯨꯒ ꯌꯦꯡꯉꯨ ꯍꯥꯏ ꯃꯤ ꯃꯆꯥꯁꯦ ꯃꯌꯥ ꯇꯦꯜꯂꯦꯁꯨ ꯁꯨꯇ ꯁꯥꯡꯉꯦ ꯃꯣꯏ ꯍꯨꯏ ꯃꯆꯥꯁꯦ ꯅꯨꯡꯁꯤꯔꯛꯄꯅꯤꯉꯣ ꯐꯅ ꯅꯨꯡꯁꯤꯔꯣꯏ ꯌꯥꯗꯕꯅꯤꯉꯣ ꯕ꯭ꯔꯥꯁ ꯑꯇꯦꯛꯄ ꯐꯠꯇꯕ ꯀꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯦ ꯅꯪ ꯊꯣꯛꯑꯒ ꯃꯥꯒ ꯁꯥꯟꯅ ꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯐꯦꯠ ꯐꯕꯅꯤ ꯃꯁꯛꯁꯦ ꯈꯔ ꯀꯥꯛꯑꯦ ꯃꯁꯛꯁꯦ ꯈꯤꯇꯪ ꯁꯛ ꯈꯤꯇꯪ ꯅꯧꯕ ꯋꯥꯠꯂꯦ ꯁꯤꯗꯤ ꯀꯥꯡꯕꯗ ꯑꯃ ꯇꯧꯏ ꯏꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅ ꯀꯩꯅꯣ ꯆꯤ ꯈꯣꯡꯅ ꯁꯛ ꯈꯤꯇꯪ ꯂꯤꯔꯦ ꯃꯥꯏꯁꯦ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯀꯥꯊꯣꯛ ꯍꯥꯡꯗꯣꯛ ꯍꯥꯏꯗꯦ ꯍꯥꯎꯕ꯭ꯔꯣ ꯃꯣꯏ ꯍꯨꯟ ꯌꯦꯡ ꯂꯩꯗꯣꯏ ꯀꯨꯇꯨꯁꯦ ꯁꯤꯒ ꯃꯃꯥꯟꯅꯕ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯣꯏꯁꯤꯅ ꯆꯥꯎꯔꯤꯁꯦ ꯀꯩꯒꯤ ꯃꯇꯨꯁꯨ ꯃꯣꯏꯁꯤꯅ ꯐꯩꯅꯦ ꯀꯨꯆꯨ ꯁꯤꯁꯨ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯣꯝꯒꯤꯁꯤꯅ ꯑꯃꯨꯕ ꯑꯦ ꯁꯤ ꯆꯥꯔꯤꯅꯦ ꯃꯁꯛ ꯐꯖꯗꯦ ꯍꯥꯏꯅꯦ ꯇꯨ ꯑꯥꯗꯁꯨ ꯀꯩꯅꯣꯝ ꯌꯦꯡꯉꯨꯗꯤ ꯐꯖꯕꯨꯗꯤ ꯐꯖꯩꯌꯦ ꯑꯗꯨꯒ ꯈꯤꯇꯪ ꯃꯃꯥꯏꯁꯦ ꯔꯥꯁꯤ ꯋꯥꯠꯂꯤ ꯂꯩꯔꯒ ꯂꯣꯏ ꯐꯖꯔꯛꯄꯅꯤ ꯇꯥꯏꯁꯟꯁꯨ ꯇꯥꯏꯒꯔꯁꯨ ꯐꯖꯊꯣꯔꯦ ꯅꯨꯡꯁꯤꯉꯣ ꯁꯨꯃꯥꯏꯅ ꯂꯩꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯤꯉꯣ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟ ꯄꯝꯅꯇ ꯑꯃꯗꯧ ꯁꯤꯅ ꯊꯥꯗꯅ ꯊꯥꯗꯣꯛ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯕꯣ ꯇꯧꯗꯅ ꯊꯥꯗꯣꯛ ꯍꯥꯏꯕꯗꯣ laki tawara mapam dan lakuin kuya ba tuno si video na mimingo ile video ka nang ba ngai ngo ma
ꯍꯟꯗꯛꯁꯤꯅ ꯐꯩꯗꯅ ꯖꯥꯒ ꯅꯣꯏꯔꯒ ꯃꯥꯡꯉꯦ ꯅꯅꯥꯎ ꯂꯥꯛꯑꯗꯤ ꯃꯥ ꯍꯔꯥꯎꯔꯕꯅꯤ. ꯍꯥꯏ ꯖꯦꯁ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯖꯦꯁꯅ ꯃꯉꯣꯟꯗ ꯍꯥꯏ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯥꯏ ꯖꯦꯁ ꯃꯥꯏ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯌꯦ ꯀꯣꯟꯅ ꯇꯥꯛꯀꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯈꯪꯅꯤꯡꯖꯔꯦ ꯉꯁꯤ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏ ꯖꯦꯁ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯥꯏ ꯖꯦꯁ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯣ ꯐꯨꯜ ꯌꯦꯡꯉꯣ ꯁꯤꯌꯔ ꯇꯧꯔꯣ ꯂꯥꯏꯛꯁꯨ ꯇꯧꯔꯣ ꯀꯃꯦꯟꯁꯨ ꯄꯤꯔꯣ ꯕꯥꯏ ꯕꯥꯏ ꯖꯦꯁ 하는데. ꯃꯃꯥ ꯇꯩꯌꯦ 어디. ꯄꯥꯎꯔꯦꯟ ꯂꯧꯗꯣꯔꯤ ꯃꯃꯥꯏ ꯊꯛꯇꯣꯔꯤ ꯖꯦꯔꯤꯒ ꯄꯥꯎꯔꯦꯟꯒ ꯂꯧꯔꯦ ꯁꯤꯗꯤ ꯊꯛꯇꯣꯔꯤ ꯑꯩꯗꯤꯅ ꯃꯤ ꯅꯝꯅ ꯂꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯁꯤꯗ ꯌꯥꯔꯣꯏ 하나가 사는 하는. 어디 어디 좀 해야 돼. 누구지 알고 있다 와, 너 그저 사히래 시디. فجأة سيد زمان غيره. فجأة कोई दिया बा. 아, فجأة ما 지능 فجأة 이तना कोई henry. नंग चाहिए. मैम से अगरबत्ती नी. ऐसी जब वो मेकअप का हाँ पके न तो ना तो mana musiba. तक पता kan नाम लो आ. बेमना सारी मीने. वो जे साबा है ये फजना. नंग सारी. वीडियो नी. ना? वीडियो नमी में. शेषु मैम लाई रही तो नो मने नंग अरु मऊ फरगा ने. ऐसे नो नंगे नब ताई जो. अरु मऊ फरगा नो म साबा लाके. साबा द हो दे लोई बो लोई ना करना ताऊ ये बा. अरे ये सीजे माई जे क्या कंग हलू ने. माई जे ना करो तो है नंग इसे हाइडी नंग था ना ताई बदू ना ने म पोप जे चाव ना उरे. खतंग जो चाव खतंग चाव. करो तो रे नंग जोन बजानी ने से समाना पके चल लगा. अदो क्या की ओई बा हाई लुपा मशीन क्या की कनो जांखैदा लुपा इमंगा ओ सी जांखैदा चेंग जांखैदा जारे कइनो कसु लेरे हयें साबैदो फजना उलके कोजु को चे दैतनी लैबा नंग दुकान दु पी जानी ने चे नंग खरा जाम तौरगा हयें खरा जाम तौरगा कनो तौ पी जानी ने जुमना फम ना सुम कंपनी तौजे फरी सानारसुने सानारी मति मी अगरबत्ती धूप लोई थानारी सिदी लाथमै जुंको के लोई थानारी सिदी अदना सुम अखोय खरा लौहिगे थाला जेंगा खंगनी एसी आइदि तमना सिसे आइदि थादो थमी मनम नमबै दम नंग तंग नबा दुगा दगी नंगी पचेंगदो कोरक कोइरे सिनान पकदा वादि दिने नाम बने ला पचेंगे फजदे नंगी पचे मी नौ तौता ता खुलै दना कइनो ने मैं नहीं तौनरी मैखुदो खुरगा फजना मनम सिना चा लोरे सोना कुतुना सोना तौजंग जेगी कुतु मान जेगी उमदा दिंगम दबनी कुतु से 아이도 베비는 कुतु से अरे लाइगी कनो अमबाती लाइगी पिरम्बा अदुनी आइना उदि लेनती कटा अदो लेन लौदीबा मा कुमदा ngam कुमदला थमबी हां हाजे अरे कुमदलो कोइ फोटो ए चाउमनी न नत्रा मागोंदा कोना थे आई तमिना जगा आदे सिजु कनो तौरेने कुचु लोई तौरेने लैगे अदु अइना नवना रागम न सनबी वाइना हा मपुदका मपुना पेनो पमी बाई जापोंते ने पुरक मपुनी ने से कनाइदे पुरेनो को अदु नंग कया खक मचा क्या का लेओगे अतोपा मचु के लेओगे लोई पूल लौना ओतो मा मिंग तो नोना थोन मीडिया है कुतु वाइन पूल ले अदु नंग नुसी आइ नंग खंदी खंजन वीडियो कनो दो लैदो से गाय दु नपचन न थमी दि फैदना कुतु तौसी जाव होजि मा चिकपे मतम जरे मा आई चप्पल चेला चखरे जों मिठाई बिजरा चादर पका सेला चारी बा कुंकुम का छाना हुई वारे को जेगी हंगाम बगान होजि थोंगान दा इसिंग सोको अमतंग कुमुरिए लंबी जेंग हलके होजि इसिंग होन बा अया कुमदो इसिंग बातिंग पुबिरंग मदम यंग का पाइबिनबा नंग जुम होनजरो दा कोइ जुम नंग इसिंग होनरो जुम कखत कदा चखिद्रो बन को जे ना वारी कोइ बला मेमिदा मी प्रो लोइ ना लेनरम तुरे नंतंग जे होंगे अदो इसिंग चला बनि नु फाद्रा
ये मसा का लेती ꯇꯤꯌꯦ ꯈꯔꯕꯣ ꯋꯥꯎ ꯑꯩ ꯁꯨꯝ ꯇꯨꯔꯦꯟꯁꯦ ꯀꯨꯏꯔꯦ ꯊꯣꯡ ꯃꯄꯥꯟꯒ ꯆꯠꯇꯕ ꯍꯥꯏꯅ ꯀꯨꯝꯃꯩꯅꯤꯗ ꯁꯦ ꯑయ్ꯌꯥ ꯅꯣꯏꯅ ꯀꯣꯏꯗꯅ ꯈꯔ ꯍꯥꯏ ꯃꯤꯅ ꯀꯣꯏꯔꯦ ꯑయ్ꯌꯥ ꯀꯥꯟ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯦ ꯍꯥꯏꯔꯣ ꯑꯣ ꯅꯣꯏꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯀꯥꯟꯅꯤ ꯃꯥꯏꯗꯩ ꯈꯔ ꯈꯔ ꯆꯔꯥ ꯑꯃꯃꯝ ꯆꯥꯎꯅ ꯀꯔꯤ ꯁꯤ ꯅꯪ ꯅꯊꯟꯇꯅ ꯇꯧꯅ ꯍꯥꯟꯅ ꯊꯥꯏ ꯍꯥꯏꯔꯣ ꯇꯨꯔꯦꯟ ꯃꯄꯥꯟ ꯄꯣꯠ ꯐꯗ꯭ꯔꯗꯤ ꯌꯥꯝ ꯌꯦꯡꯉꯨ ꯊꯣꯡꯒꯤ ꯚ꯭ꯌꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯔꯦꯟꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯇꯧ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯀꯟꯅ ꯁꯣꯛꯇꯩ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯒꯥꯠꯁꯦ ꯈꯔ ꯐꯠꯂꯝꯗ꯭ꯔꯦꯕ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯑꯁꯣꯝꯗꯅ ꯊꯣꯡ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯁꯣꯝꯗꯅ ꯏꯃꯥ ꯈ꯭ꯋꯥꯡ ꯂꯥꯞꯅ ꯆꯠꯈꯤꯅꯦ ꯃꯥꯏꯁꯤꯗꯤ ꯈ꯭ꯋꯥꯡ ꯂꯥꯞꯅꯒ ꯆꯠꯂꯤꯅꯦ ꯑꯩꯅ ꯃꯁꯤ ꯁꯨꯝ ꯄꯣꯠꯇ꯭ꯔꯣ ꯃꯥꯅ ꯈꯜꯂꯤ ꯊꯣꯡꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯗꯤ ꯌꯥꯝ ꯅꯛꯑꯦꯗ ꯁꯨꯝ ꯊꯪꯅꯔꯦ ꯍꯥꯏꯗꯨꯅꯤ ꯑꯩ ꯁꯨꯝꯅꯦ ꯑꯩꯈꯣꯏ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯁꯨꯝꯅꯦ ꯃꯥꯏ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯊꯔꯛꯏꯕ ꯑꯩꯈꯣꯏ ꯃꯥ ꯑꯥꯗ ꯉꯥꯏꯔꯤ ꯐꯖꯗ꯭ꯔꯥ ꯁꯣꯝꯗꯅ ꯍꯤꯡꯒꯣꯜ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯐꯖꯗ꯭ꯔꯥ ꯈꯨꯐꯖ ꯑꯃ ꯂꯝꯕꯤ ꯐꯠꯇꯦ ꯂꯝꯕꯤꯁꯦ ꯐꯠꯇꯦꯍꯦ ꯅꯣꯡ ꯇꯥꯏꯕꯩ ꯃꯥꯜꯂꯦꯀꯣ ꯏꯁꯤꯡ ꯍꯣꯟꯗꯕꯐꯥꯎꯗꯣꯈꯔ ꯋꯥꯔꯃꯤ ꯀꯥꯔꯛꯄꯗ ꯍꯣꯜꯂꯒꯗꯤ ꯋꯦꯠꯇꯣ ꯂꯨꯝꯊꯕꯅꯤꯅ ꯋꯥꯕ ꯍꯦꯜꯂꯤꯗꯅ ꯁꯤꯗꯤ ꯃꯣꯏꯁꯦ ꯉꯝꯗꯕꯅꯤꯅ ꯋꯥꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯤꯅ ꯑꯒꯣꯔꯕꯥꯇꯤ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯩꯁꯤꯅ फूलगोभी ꯁꯤꯅ ꯊꯥꯡꯒꯠꯂꯣ का ꯍꯋꯥꯏ ꯃꯔꯨ ꯑꯅꯧꯕ ꯌꯥꯎꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯡꯉꯨꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯈꯨꯗꯛꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯝꯕꯅꯤ ꯆꯠꯀꯅꯤ ꯍꯥꯏ ꯈꯪꯄꯣꯟꯇꯦꯕ ꯏꯕꯥꯏꯅꯤꯁꯦ ꯑꯇꯥꯅ ꯆꯠꯂꯒ ꯅꯝꯃꯤ ꯆꯠꯂꯃꯤꯅ ꯑꯩꯅ ꯁꯨꯝꯅꯦ ꯚꯤꯗꯤꯑꯣ ꯂꯩꯇꯕꯅꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪꯗꯤ ꯑꯣꯏꯅꯩꯗꯅꯀꯣ ꯑꯗꯨꯒꯤ अदु मरक थन्ना वांग का हायगे ने मेरा ये चैनल सब्सक्राइब करें और मेरे हर अपडेट आपको मिले इसके लिए बेल आइकन जरूर दबाइएगा। हाँ भाई हुई तो हाय की दो बाय बाय वाला के ngasi gidi bye bye